Houkhiba Pung Kunmari Asida state Asigi Oina Meeoi Samgatara Taruk Dengue positive Oiduna Apunba case Lising Mariga Satruka Humputra Tere Sukhre Haina Directorate of Health Services Thadorakpa report Amana Kangalakli report Asigi Matungina Houkhiba Pung Kunmari Asida Hengalakiba Dengue positive case Samaga Humputaru Asigi Manunga Imphal West District Humputara Mapan Imphal East Taranipan Bisnupuda Ani Thobalda Mari Ukhrulda Ama Amadi Kangpokpida Ani Thengnaki Hairi Amarom Dangasi Fawada Imphal West na dengue positive case lising ahunga saniga kuntra taruk thengaduna khwaidagi positive oiba district oiri hairi masigi matung tarakpada Imphal East da chamapan ga nifu taruk Bisnupurda samaga sumna tara humdoi Senapati da humphumari Ukhrulda yankhai Kangpokpi da nipan Thobal da samaga sumna mari Kaksing da yankhai mathoi Kamjong da mapal Chandel da kuntra Tamelong da kunipan Churasampur da nipan None da tara amadi Tengnopal da kunni hairi Adumakpu hairi balaina asi Jiribam amadi Festival District tadi ngasi fawada amata thengnadri hairi Health Department ki report amagi matung inna hauzik fawada Manipur gi tongan mafam singda maikhu kapthokpaga loyana laina asigi matangda miyamda awareness pibana singba khongthang kaya marum pakhali hairi